Manipur na India da tinkibagi ahing bakudam oiduna lakiba Manipur Rajbari lengang na uful ta na thugai kibada Manipur miyam na kari hairi. Khudsem ki political crisis thohalaga luchingba sing na ngauchat na ringai PR lengak na Manipur Rajbari thugai kiba tungi mirol na ngakpi bangam loy. Hari ba wafam se oza ngarang koigi Sirka gi Secretary General le sangthem layan bana phongdora khim nyoza. Hari ba wafam se oza ge ba mo kitang phongdok pi. Yam phajaba topic ni ko maru oi bo burning question na batare yes ahanma ka notice window TV new TV gi viewers sing bu kai kam na thamjari aduga mapung oina hojik pukhalak ni ba media gi khabar sing na pukhalak ni ba Rajbari thugai ba gi se hojik yam sensitive issue ai batare tahoi da bathu jam chawkhal kanda masai gi historical monument natraga akoi national heritage ko ama koina semtok semjin natraga kari gumba khara thenge hai bataraga di madu miyamgi oiba public hearing ga sathara kanda marina concerned authorities experts ko academicians adi CSOs la yuma yam sing sing consult tawraga akoina magi dilapidated condition haibati by phibam chadre na khallaba da kamaina CMG ge kamdog ji ge gaina haiba koigi yamna kupthana tawraga tawdu thabak ni ko to handaki matang si yamna sa koini symbol of operation si mayek seng ba haiba tare yam thina thawa sadaba dagi sagai gi maitan asi bajing ju yaura Manipur state ki akoi gi PDA gi leiba mayam sing leidana adagi agriculture director chai gi yaudi khangdi hairam madi nuai dong ni ga haira kanda sona kanda PDA gi amana official amana sengtura padadi moi adum yawi gaina haiba gi smani miyam je inthok insin tongna bagi kanoma yaw siam nuaite ai apin tongningi hantaki matang se miyam se khara ihau to honingi akoi lephan ningde khara lauraga to honingde matang asi amna kana ba hoi hojik haugre hojik even kokomi ka digi sarka ate ate mafam jati phur khuding mang amte nuaite ko sigi historical keno se en amatang sida ai thamoge masi kanoni akoi perspective ani da adum masi important ni amana merger ai harsu thongre amana annexation masi amna contentious hina pungi bani Manipur masana yana pungi banati haibagi oiba adugi kano narratives yam ningthi jana mung laire ko then Manipur se bar ki manungda salena khanbagi narratives amung laire anima ki oiba a living kano haiba tare ko heritage haragadi hojik leiriba Manipur Rajbari red land hai sineba ko ano hariba si sahi sama phadore sahi sama pharagadi national heritage ko international heritage gi kano changrani gaina tawbagi demolition nama kaina sathaba man bagi ko aduma yawi aduga matang sida aina phare hojik sigi phibam sida kano opinion leiri hariba kana remnant singai batare agi ati akai mayam se manghandana makanda madu complex tu adum samai tawduna akoi maram chadana kano demolition dismantle tawbagi miyam gi ayaba yawduna tawgi bani haibagi symbolic oiba potu oina thammaga adum thak hazal laga thamji haibama aduga sabchab madugi replica ama topa mafam amada replica means hana leramba structure badu phajana phom sarakanda amadu miyam gi yengba natraga miyam gi oiba kano na thamji haibama si miyam se adum iyai ko ado matang sida aina kano khara henna hariba Rajbari gi demolition maram sadana tawbasigi matangda aina khara henna pukhal hauningi di khudong cha ama lo bai tare hoji sida miyam na khudong cha ba gi nga darate akagi kano asumma potuni maramdi Manipur ki territorial boundary hariba sahi lising kaya lireba pose masi nasai gi 1949 da India da yawba ko sigi matam da magi territorial habisi pre-existent ko historically evolve oiba magi boundary established to pot amani gain ko India gi constitution masaba gi manungda the Northeast Areas Reorganization Act 1971 masamaktada Nagaland gumba Arunachal Pradesh gumba ligi Meghalaya ko even Mizoram moise form state haiba ko form state same ba under constitution 6 7 gi makada ko aduga Manipur Assam Tripura moise sina established state haiba ai hana leiramba state ama established to boina even constitution gi manung da bogda sigum mayam ji gi kano si merger gi kano da madi yauri
ꯂꯩꯕꯅꯦꯕ ꯁꯤꯒꯨꯝꯕꯒꯁꯤ ꯌꯥꯝ ꯁꯦꯡꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯂꯤꯗꯔ ꯃꯌꯥꯝꯁꯤꯗ ꯃꯔꯖꯔ ꯇꯧꯕ ꯍꯥꯏꯕ ꯃꯔꯖꯔꯒꯤ ꯏꯁꯨꯁꯦ ꯐꯖꯅ ꯈꯪꯍꯜꯂꯧꯔꯁꯦ ꯁꯤꯅꯤꯗ